ngasi aina media gi chinau sing da ngasi pagi press club da ngasi kaujari si maruina ai hana ngasi mau da UN da si manipur gi chai thadra te suraba pagi manipur irang si gi mari leina ngasi da ina haurak padagi ngasi mau da koina akogi level da UN da kari wafam thamkre madi madugi koina thamubagi matungina kari lae haibudigi matangda samlakba ama mayamda khanganjage haidana ngasigi press meet asi tawba akogi hojiki manipur gi irang asi maruina akogi kari dagi haubono habisi mayam kun maksudana magne dubu akoina haurakpada akogi atopa community singna akogi kuki community singna atopa propaganda taraga European Union da akogi western countries singda paulana sangiba singju akoigi level da moina ngangi tu sini haibna chimba achumba langlana ji taknaba koina matam ayam ta koi honaduna lali aduna hojik thoiba irang asi maruina akoiji saktakba mangja hana changi manipur se karamno hawkibana koise kanamo haibna chimba koi ngasagi koigi UN gi platform da koi mari chumna khangali loina na akoi hojik thoiba thatragi irang asida koigi mi lising humpu hena akogi own citizen amoina oina akogi refugee camp da laiba madi yum kya mai thadana husi lanjina kap law kongdana laiba even suicide ko tawribna chingba loina na akogi mi chaniga nifu hena si kraba madi tawiba singsi koi karamba mongdagi tawribano chumna khaki akogi manipur gi ST gi status sigi kogi high court na recommend taw habis dagi horokra habana chimba sidagi natte habana chimba koina mayam da khangan bagi porma so koina UN da thami maroina koki singna kogi mogi jalengam project ta na bhona rakpa amadi drug cartel mogi drug ki popigi fund dagi moina ammunition lairaga sophisticated weapons siznaraga lan tawdana asi hawda kogi India sakana yengduna laibai mong haibna chimba si kogi P3B da laiba kogi UN gi Human Rights Council gi session da laiba 191 country gi members sinda kogi marik chumba paw thamgi loina na akoina hujik laiba relief camp da laiba kogi own citizen isama kogi citizen masama na refugee koina laiba singji mateng tawina na ba madi financial assistance pi na ba wahi kya amsu thamjagi loina na akogi hujiki irang asi ngasi fawda India na yengduna laibse karigino haibna chimba karigino kogi India se hujik kogi super power country magi manung da chali P3B gi adubu akogi laiba irang asi hauji phawa thatra te suna thengdara ga solve to gongam lese kaigino masigi behind the kari lay haibna chimba su mari chumba thamgi maruina akogi irang asi akogi mayam su tum khangbirang bani akogi western countries middle east country gi kut yauba amagi geopolitical game sanari ba akogi southeast asia da sanabai matungina akogi irang asi thengdabani loina na makhoi singa akogi high western and south western countries and south western and middle eastern countries singna moina hana da ki kogi military sawalaga mogi basic mogi interest amada chatminaraga ngasagi kogi south and south asia da kogi political amadi kogi military presence lainana ba honor kogi lang duga kogi kuki militant singna kuki na ko terrorist singna talaiba mogi aim duga punna punjanaraga ngasi phawa mokogi punjanaraga tawbuki matungina ngasi lana ji sangdabne haiba maruk chimba wafam sing kona United Nations Human Rights Council gi session da mari chumba thami loina na akoigi yam nokningi di akoi India gi prime minister masa mak chi kamai taweda atopa country gi di atopa country ko Russia Ukraine war gi di kogi broker orega lay bagi mo haibadi atu koi country gi masagi own citizen gi masagi own country gi irang thadre trate suruba irang asi sok tawge di laidana kogi west kogi Russia gi Ukraine war di kogi peace talk to nana bagi country amam chatna tawga masai country gi di yengdana ngasi bo wam ta ngangdana laiba sisu kogi UN da Human Rights Council session da laiba 191 country gi mising na mana kung da loi tahanduna kogi hujik laiba status akoina ngasi bo kaptuna khangi bi karigino kamaina no karigino mating pang bi kagino habdi ngasai panjagi ba western countries and middle east country gi kut yauna akogi India sakana su kut habang ngam dabudongna adum leisan ba loina na akogi state ki
ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯅꯔꯤꯁ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯂꯣꯏ ꯂꯧꯊꯣꯛꯇꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯊꯝꯃꯤꯕꯁꯤ ꯉꯁꯥꯏꯒꯤ ꯈꯨꯠ ꯃꯌꯥꯝ ꯌꯥꯎꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯜꯚ ꯇꯧꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯔꯤ ꯆꯨꯝꯅ ꯊꯝꯃꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯒꯤ ꯐꯦꯛ ꯐꯥꯏꯟꯗꯤꯡ ꯇꯤꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯊꯣꯛꯈꯤꯕ ꯏꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯑꯦꯟꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯐꯥꯏꯟꯗꯤꯡ ꯇꯤꯝ ꯂꯩ ꯑꯗꯨꯅ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯐꯥꯏꯟꯗꯤꯡ ꯇꯤꯝ ꯊꯥꯕꯤꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯔꯤꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯦꯠꯋꯥꯔꯛꯁꯤꯡꯁꯦ ꯃꯨꯊꯠꯅꯅꯕꯒꯤ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯇꯧꯅꯅꯕ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯖꯔꯝꯕ ꯃꯃꯥꯡꯒꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯔꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯑꯦꯁꯣꯔ ꯇꯧꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇ꯭ꯔꯤꯒꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇ꯭ꯔꯤꯒꯤꯇꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯑꯦꯟꯗ ꯊꯝꯈꯤ ꯂꯣꯏꯅꯅ ꯑꯦꯁ ꯄꯔ ꯗꯤ ꯑꯦꯁꯣꯔ ꯕꯥꯏ ꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯗꯨꯃꯥꯏꯅ ꯊꯝꯖꯔꯝꯃꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇ꯭ꯔꯤꯒꯤꯇꯤꯕꯨ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯥ 18 ꯁꯨꯔꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯅꯕ ꯑꯃꯗꯤ ꯄꯤꯁ ꯄꯨꯔꯛꯅꯕ ꯌꯨꯑꯦꯟꯗ ꯃꯤꯠꯌꯦꯡ ꯆꯪꯃꯤꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯖꯔꯝꯃꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯔꯥꯡ ꯑꯩꯈꯣই ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯃꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯍꯨꯝꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ MLA ꯀꯨꯀꯤꯒꯤ MLA ꯅꯥꯒꯥꯒꯤ MLA ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯀꯧꯔꯤꯕꯁꯨ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯑꯃꯅꯦꯅ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯊꯝꯕ ꯀꯥꯟꯗ ꯑꯩꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯁꯇ ꯏꯟꯇꯔꯚꯤꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯅꯤꯛꯈꯤꯅꯤ ꯍꯜꯂꯒ ꯆꯠꯂꯣꯏ ꯍꯥꯏꯕ ꯑꯃꯁꯨ ꯑꯩꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯔꯥꯡꯁꯤ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯗꯦꯠ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯅ ꯑꯩꯈꯣꯏꯒꯤ UNHRC 53 ꯁꯦꯁꯟꯗꯒꯤ ꯍꯧꯔꯒ ꯑꯩꯅ ꯏꯁꯥꯅ UNꯗꯒꯤ ꯅꯤꯛꯄ ꯍꯧꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯦꯡꯒꯜꯗꯒꯤ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤ ꯁꯦꯁꯟꯗ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯁꯦꯁꯟꯗ ꯊꯝꯃꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯇꯥꯕꯤꯔꯤꯕ ꯉꯁꯥꯏ 191 ꯀꯟꯇ꯭ꯔꯤ ꯍꯥꯏꯕꯗꯣ ꯏꯟꯗꯤꯌꯥꯒꯤ ꯗꯦꯂꯤꯒꯦꯠꯁꯨ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯂꯣꯏ ꯃꯨꯟꯅ ꯇꯥꯔꯤꯅꯤ ꯂꯣꯏ ꯈꯪꯉꯤꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯅꯤꯛꯏꯕ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎꯁꯤ ꯇꯥꯕꯤꯔꯦ ꯍꯥꯏꯔꯒ ꯍꯣꯏ ꯑꯦꯝꯕꯦꯁꯤꯅ ꯀꯩꯗꯧꯉꯩꯗꯁꯨ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯦꯟꯀ꯭ꯂꯣꯖꯇꯤ ꯇꯧꯔꯛꯑꯣꯏ ꯂꯥꯏꯛ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯤ UNꯗꯒꯤ ꯁꯤ ꯆꯦ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯄꯕ꯭ꯂꯤꯛꯇꯗꯤ ꯑꯦꯟꯀ꯭ꯂꯣꯖ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯄꯣꯠꯇꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝꯅ ꯍꯣꯠꯅꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ UNꯅ ꯅꯤꯛꯂꯛꯄꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯟ ꯑꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯊ꯭ꯔꯨꯗ ꯂꯥꯛꯑꯒ ꯉꯁꯤ ꯍꯧꯖꯤꯛ ꯑꯐꯕꯔꯣꯝꯗ ꯍꯥꯏꯗꯤ ꯄꯤꯁꯔꯣꯝꯗ ꯂꯥꯛꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯇꯣꯛ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯍꯥꯏꯗꯤ ꯉꯔꯥꯡ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯆꯪꯁꯤꯟꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯣꯠꯅꯕꯒꯤ ꯑꯩꯈꯣꯏꯅ UNꯗ ꯅꯤꯛꯄꯒꯤ ꯑꯁꯤꯃꯁꯨ ꯄꯣꯖꯤꯇꯤভ ꯔꯦꯁꯄꯣꯟꯁ ꯑꯃꯅꯦꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ